Lallakta Manipurgi Umang Hecter Maudrahumdoi Kokthoklamle amadi upal kaya yantatkre. Manipurda mamang chahigi May 3 Maitai amasung Kuki Furupki marakta hatna sunabagi irang thoklingai chairakta Umang Hecter Maudrahumdoi Kokthoklamle. Global Forest Watch ki report amagi matung inna chatliba chahi asigi October 13 tagi November 2 faubada hairiba umangi saruk singadu Kokthoklamani. Hairiba mafam singaduda hauba upal sing yantatuna pak sauraba umangi saruk ama manghalamkibani. Fibam asi ka hena cheksiningai oiraba amani. Kumsing Inglisingani amadagi Inglisingani kunhumdoi faubada Manipurgi Umang Hecter lising chaniga marfu koktokhi haibagi record sing tongan ba system sing sizinaduna yengsinmada khangba ngamle hairi. Kumsing Inglisingani dagi pabada Manipurgi Umang chada taramari hairiba matam asida kokthokre aduga upal kaya sumanghankhre haina palli. Umang kokthokpagi fibam asida khwaidagi makok thongba district ani leiri makoi singadudi Churachandpur amasung Tamenglong district ni hairi. Churachandpur khaktada Umang Hecter lising humdoi henna hairiba matam asida kokthokhi aduga Tamenglong district na Umang Hecter lising 55 henna kokthokhi. Maduda natana Ukhul district ta Umang Hecter lising 95 henba Chandelda Hecter lising 98 henna amadi Senapati da Hecter lising kun henna kokthokhi hairi. Mahausagi umang na kupsinduna laiba chingsang pareng sing maru kokthoklakpagi fibam amada uri fibam asi chada puthoklabadi maudrama panni hairi. Kumsing Inglisingani tarahumdoi dagi Inglisingani kunhumdoi faubada pak sauraba umangi saruk sing asi kokthokibani hairi. Masina carbon dioxide metric ton maudrahumdoi dasmik mari thadorakpagi maram oihanki hainasu report asina makha tana fongdorakli.